ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯂꯩꯕ ꯆꯍꯤ 35ꯗ ꯐꯥꯔꯤꯕ ꯔꯣꯅꯤꯠ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯣꯡꯃ ꯁꯟꯙ꯭ꯌꯥ ꯑꯃ ꯔꯣꯅꯤꯠ ꯃꯍꯥꯛꯀꯤ ꯇ꯭ꯌꯨꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯕꯁ ꯁ꯭ꯇꯣꯞꯇ ꯐꯝꯗꯨꯅ ꯕꯁ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯔꯣꯅꯤꯠꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯍꯟ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃ ꯕꯁ ꯁ꯭ꯇꯦꯟꯗ ꯑꯗꯨꯗ ꯀꯞꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯎꯈꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯎꯕꯗ ꯔꯣꯅꯤꯠ ꯍꯅꯨꯕꯤ ꯑꯗꯨꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯂꯝꯃꯤ ꯑꯃꯗꯤ ꯍꯅꯨꯕꯤ ꯑꯗꯨꯗ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨ ꯄꯤꯗꯨꯅ ꯏꯁꯤꯡ ꯊꯛꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯔꯣꯅꯤꯠꯅ ꯏꯁꯤꯡ ꯑꯗꯨ ꯄꯤꯕꯒ ꯍꯅꯨꯕꯤ ꯑꯗꯨ ꯀꯞꯂꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯈꯤ ꯑꯃꯗꯤ ꯔꯣꯅꯤꯠꯇ ꯌꯥꯝꯅ ꯑꯀꯤꯕ ꯃꯑꯣꯡꯗ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯆꯥꯎꯔꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪ ꯑꯩꯒꯤ ꯅꯨꯄꯥ ꯑꯗꯨ ꯀꯗꯥꯏꯗ ꯂꯩ ꯈꯪꯕ꯭ꯔꯥ? ꯈꯪꯂꯕꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ, ꯍꯥꯏꯔꯛꯇ꯭ꯔꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ"꯫ ꯔꯣꯅꯤꯠꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯑꯅꯤ ꯑꯍꯨꯝꯃꯨꯛ ꯃꯅꯤꯡꯂꯣꯝꯗ ꯍꯟꯊꯔꯛꯂꯝꯃꯤ꯫ ꯔꯣꯅꯤꯠꯅ ꯍꯅꯨꯕꯤ ꯑꯗꯨ ꯑꯉꯥꯎꯕꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯅꯨꯕꯤ ꯑꯗꯨ ꯃꯍꯥꯛꯅ ꯐꯝꯂꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯈꯤ ꯑꯃꯗꯤ ꯔꯣꯅꯤꯠ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯣꯅꯤꯠꯅ ꯎꯈꯤꯕ ꯑꯗꯨ ꯃꯍꯥꯛ ꯃꯁꯥꯃꯛ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯔꯣꯅꯤꯠꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯑꯣꯟꯅ ꯇꯩꯅꯅ ꯄꯥꯟꯕ ꯎꯔꯝꯃꯤ ꯑꯃꯗꯤ ꯍꯅꯨꯕꯤ ꯑꯗꯨ ꯂꯩꯃꯥꯏꯗꯒꯤ ꯈꯔ ꯃꯊꯛꯇ ꯃꯥꯂꯪꯗ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯔꯣꯅꯤꯠ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯃꯗꯤ ꯀꯤꯔꯝꯃꯤ꯫ ꯑꯁꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯔꯣꯅꯤꯠꯀꯤ ꯃꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯣꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨ ꯕꯁ ꯁ꯭ꯇꯦꯟꯗ ꯑꯗꯨꯗ ꯂꯪꯊꯣꯛꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯆꯦꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯐꯥꯎ ꯌꯧꯔꯛꯂꯝꯃꯤ꯫ ꯔꯣꯅꯤꯠ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡ ꯑꯗꯨ ꯑꯍꯤꯡ ꯆꯨꯞꯄ ꯍꯅꯨꯕꯤ ꯑꯗꯨ ꯀꯅꯥ ꯑꯣꯏꯔꯝꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯋꯥꯍꯪ ꯑꯗꯨ ꯀꯔꯤ ꯍꯪꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯔꯣꯅꯤꯠ ꯄꯨꯡ 2ꯃꯨꯛ ꯇꯥꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯂꯒ ꯍꯦꯛ ꯐꯝꯕꯒ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯗꯨ ꯃꯍꯥꯛ ꯃꯁꯥꯃꯛ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯕꯁ ꯁ꯭ꯇꯣꯞꯇ ꯃꯍꯥꯛꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯔꯣꯅꯤꯠꯅ ꯕꯁ ꯁ꯭ꯇꯦꯟꯗ ꯍꯨꯟꯗꯣꯛꯂꯝꯕ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯣꯇꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯗꯨ ꯏꯁꯤꯡ ꯑꯣꯏꯔꯝꯗꯦ꯫ ꯕꯣꯇꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯗꯨ ꯏ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯣꯅꯤꯠꯀꯤ ꯃꯊꯛꯇ ꯆꯣꯡꯈꯠꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯟꯅ ꯃꯦꯠꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ ꯍꯥꯏꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯔꯣꯅꯤꯠꯄꯨ ꯃꯐꯝ ꯑꯗꯨꯗ ꯆꯥꯊꯣꯛꯈꯤꯒꯗꯕ ꯃꯥꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯔꯣꯅꯤꯠꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯣꯅꯤꯠ ꯀꯤꯃꯟꯈꯤꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯦꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯥ ꯑꯗꯨꯒꯤ ꯃꯩ ꯑꯗꯨ ꯍꯦꯛ ꯊꯥꯟꯕꯒ ꯅꯨꯄꯤ ꯑꯗꯨ ꯔꯣꯅꯤꯠꯀꯤ ꯐꯃꯨꯡ ꯃꯊꯛꯇꯒꯤ ꯈꯪꯃꯥꯡ ꯃꯥꯡꯈꯤ꯫ ꯀꯔꯤꯃꯠꯇ ꯈꯪꯖꯗ꯭ꯔꯕ ꯔꯣꯅꯤꯠ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯇꯨꯅ ꯀꯞꯂꯗꯨꯅ ꯃꯍꯥꯛꯀꯤ ꯄꯦꯔꯦꯟꯁꯇ ꯂꯣꯏꯅꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒꯅꯗꯤ ꯔꯣꯅꯤꯠꯅ ꯃꯃꯪꯗ ꯚꯨꯠ ꯄ꯭ꯔꯦꯠ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯑꯀꯤꯕ ꯑꯃ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯂꯝꯃꯤ꯫ ꯉꯁꯤ ꯐꯥꯎꯕ ꯔꯣꯅꯤꯠꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯔꯣꯅꯤꯠ ꯊꯥ 2-3ꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯇ꯭ꯌꯨꯁꯟ ꯆꯠꯄꯁꯨ ꯇꯣꯛꯂꯝꯃꯤ ꯑꯃꯗꯤ ꯑꯃꯨꯛ ꯍꯟꯅ ꯕꯁ ꯁ꯭ꯇꯣꯞ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯀꯦ ꯐꯥꯎ ꯈꯟꯈꯤꯗꯦ꯫ ꯑꯗꯣꯝꯅ ꯅꯨꯄꯤ ꯑꯗꯨ ꯀꯅꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ? ꯀꯣꯃꯦꯟꯇ ꯁꯣꯏꯗꯅ ꯏꯕꯤꯔꯝꯃꯨ꯫ ꯐꯦꯁꯕꯨꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯕꯨ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯨ꯫ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ ꯑꯃꯃꯝꯗ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯌꯦꯡꯀꯣꯛꯄꯝ ꯂꯣꯌꯥꯉꯥꯟꯕꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ꯫